Korou kouba nupa macha ama lerami mana class togi first tani hana haiki adubu mayam changna noknabiki Korou lairik yam haiba student di oiramde tuition su toramde lairik anoba su leijaramde ojana Korou da hayeng chawraga kai oiningi hangnami Korou na lepaga ai class ki number 1 tadoine hairami mayam changna noknabirami amuksu nupa macha amana nangbo nangna first tadoiba hairami adubu Korou honaba lepkide mayam tumna khara kanda lairik kanna parami horakpada fail oiki adubu ma number 1 tani haidana honaba lepa leikide tamna improve oiraki tha haukhre final exam chu loikre result haidokpai matam yorakle classroom da mayam tumina leinarami exam haidok turena class teacher na result jengki kanana first tarena adubu class teacher adu ngakki result ubuda oja aduna hairaki first Korou na tarena satra mayam adu ngakna Korou de jengki honaba bolep tradi oithoktaba leite isana isabu thajaba thamsi